Kuki Militant Singna Chandilda village sip ama Hatnaba Hotnaramle makhlgi Loinabi na Pharaga Pukhre ngarang mas 18 numidang waramda Kuki khulai paiba Singna Chandil district ke manung chanba Rabalan village tagi chipuna Hatnaba Hotnaramle aduga makhlgi Loinabi na Pharaga Pukhre thawong adu anal railway lan tangbi chakpi karong branch na akanba moongda condemn tawkhe paosingna makhata na hyriba Afaba makhlgi khusu khlai paiba Kuki Militant ni Singnaba miyoi manga romna ngarang numidang wairam Rabalan village ke chip sungpi ngara marumbo Hatnaba honakibani khulai paiba miyoi sing aduna ngarang numidang pung 3 lom taba matamda village sip asigi mayumda changlakhi matam aduda makhlgi Loinabi adusu imungda lei Kuki khulai paiba sing aduna village sip asigi imungda namduna changsinnaba honarakhiba aduda village sip ngaram lungna madubu thingduna makhlgi imung manungbu asoi angam thokhandana ba honakhi matam maduda Kuki khulai paiba sing aduna nongmai kapsilakhibani thawong adu chip asigi punsida hat ke haiba ama yauna atamna chatakhibani thawdog adugi matung tarakpada Kuki khulai paiba sing aduna village sip asigi Loinabi adu Pharaga mapanda ngaiduna leiriba gari amada haplaga pukhibani adubu thawdog adu imung manung amasung khunja Singna koirau launarappadagi Kuki khulai paiba sing adu sajik tampak lomda chenki Kuki khulai paiba singna village sip asida chatharakhiba attack ase state asida hena kodong thiningai oiba amasung yamna thamoi sokningai oiba ungkatnabagi phibam ama leiringai marak asidadi Kuki Militant singna village sip pu Hatnaba honaramkhiba amasung makhlgi Loinabi na phaduna pukhiba asina mafam aduda santi amasung nungsi chanana leiminariba aduda chauna akiba pibani Kuki Militant singgi asigumba thawong ase loop asina akanba moongda condemn tawkhi maram aduda sarkar gi maikeidagi Kuki Militant singna phakraba village sip ke Loinabi adu khudakta rescue tawgadabani thawdog aduda January sing phaduna transparent oiba moongda investigation chathagadabani loinana asigumba thawong asi makhatana chawthoraktanaba mari leinaba authority singna honagadabani amasung justice purakadabani hairi BJP ga mari leinade hairi Mayanglambam Suresh Kumar BJP gi member nate amadi hiram amadada BJP ga mari leinade maram maduna mana ngangli saklibal sing lana yoibo wafam ni haina BJP Manipur Pradesh na thadorakpa cherol amada palli Rajya Sabha ki apunba MP singgi manungda punna MP marfudara homdoi criminal case senai India gi leiriba Rajya Sabha ki apunba MP singgi manungda chada kuntrani thoidi criminal case senai amadi chada taramarina chenjau paiba billionaire ni haina Association for Democratic Reform ADR gi report amana phongdorakli ADR gi report asigi matung inna Rajya Sabha gi leiriba apunba MP gi seat chaniga kuntra homdoi asigi manungda punna MP chaniga kunmapan na pisilakhiba affidavit ta yumpham oiduna semba analysis asigi matung inna Rajya Sabha gi MP marfudara homdoi criminal case senai hyriba criminal case senariba MP sing asigi manungda MP kuntra tarukti hauji yamna serious oiba criminal case senari MP amana murder MP Marina attempt to murder amadi MP ahumna crime against women nisingba case kaya yauri criminal case ta chenaba hyriba MP sing asigi manungda BJP gi kuntaret Congress ki tarani thoi TMC gi mari AP gi tara amadi CPIM amasung BRS ki MP ahum ni hairi ADR na phongba report asina makhata na hai Rajya Sabha na leiriba apunba MP sing asigi manungda MP kuntra mathoi gi apunba network asi billion henduna khwaidigi senjau paiba MP sing oiri senjau paiba MP sing asigi manungda MP gi taru Congress party gi manga YSRCP gi mari AAP gi ani BRS gi ani amadi MPP gi MCP gi MP ahumna masagi asset asi lupa crore samagi mathakta leiduna khwaidigi senjau paiba MP sing oiri nakalamaromda Rajya Sabha gi AAP gi MP Believe Singhana apunba asset lakh ahum oiduna khwaidigi lairaba MP oiri Manipur gi Rajya Sabha gi MP Maharaja Laisemba Sana Jaupana lupa lakh manga amadi
TMCꯒꯤ MP Prakash Barbiyetna lupa lakh mapan oiduna anisuba amadi ahumsuba khwaidagi lairaba MPsing oiri. PDF samanga military junta da surrender tawkhre. Khulai matik chana paiba People's Defense Force PDF ki fighter chamanga rom surrender tawrakle haina Myanmar gi military junta na phongdokre. Kumja lising ani kunmathoi da military coup tawduna Aung San Suu Kyi gi lengak inthukhraba matungda khulai paiba militant group Singna junta gi mayokta akanba khongjang changsinduna lakhibani. Tongan ba ethnic group sing punsillaga Mandale yauna maru oiba mafam kaya khudum chanba ngamki. Nakalani gi marakta akanba moongda khut thoknaduna lakhraba matungda PDF ki khulai matik chana paiba fighter chamanga rom ngarang military junta da changjakhi haina AFP gi report amana phongdorakli. Khulai thadokuna changjaraklaba miyoi sing adubu Myanmar gi Central Command lusing liba Brigadier General Ong Te na okhibaga loina umang wamang da khulai paiduna lan hobana lebak asida ingtapa purakpa ngamloi phongdokhi. Khulai thadokuna changjaraklaba fighter sing adu PDF ke logo thetpa uniform thetli. Changjaraklaba miyoi amana AFP da hai military regime paidaba maramna khulai paibagi ihoda saruk yarurabasu mai pakani haibagi maming uraktaba maramna mahoksagi pusida amuk hanjilhannaba phirep laurakpani phongdokhe. Kuki mar militant singa khuyek pinakhibada Dimasagi naha sing mai hona saure handakta Assam lengak amadi Assamda leiba Kuki mar militant group singi marakta khuyek pinakhiba peace agreement memorandum of settlement MOS ta Assamda yelhongai gi khundaduna leiraklaba Dimasagi naha sing mai hona saure Dimasagi naha sing na phongdorakhibada Assam lengak na pinakhiba khuyek asina maikaya somda leiriba Yellow Furup Singh da sauna akaiba lakani Kuki mar sing additional homeland ama pithokpagi maong da chatharakli bathong asina Dimasagi leiriba lam amadi lengak lon da chauna akaiba lakani lengak na pakhali bathabak sing asi mafam asida leiriba Yellow Furup Singha hana tana famthoi Dimasagi territorial right amadi saktam ngakpa haibasi khwaidigi maruoiba thabakni Dimasa hyriba asi puwari da yenglabasu kachari haina khangnaba India gi awang nongpok thangba maikei da khwaidigi ariba tribe ama oina leiraklibani sahi chani pan hena lebak ngakron leiraklaba tribe amani haina phongdorakli ningsingba yai Assam lenga khuyek pinakhiba memorandum of settlement ta United Kuki Gum Defense Army Kuki Revolutionary Army Kuki Liberation Organization Kuki Liberation Army Mar People's Convention Democratic Yauri MOS asigi matung inna Kuki Singna namna khundaba Assam gi mafam singda Kuki Welfare and Development Council amade Mar Singna namna khundaba mafam singdana Mar Development Council semdana madugi chairman deputy chairman chief executive member general member amade lenga tharakpa member yawgani madugi headquarter na Guwahati ni haire Council asina Assam lenga ke maike digi senthang phangbaga loinana sakhwat thawrangi thabak kaya paikhatpa haina yauribani NIA na Ukraine gi miyoi taruk phakhiba du Russia na India amadi Ukraine gi marakta singsep thaba lalong amani tourist visa paiduna India da laklaba matung Mizoram gi lambi phawngaduna ain kaina Indo-Myanmar ngamkhai paring landuna khulai paiba ethnic armed group sing da military training amadi drone yauna masing yamlaba khusu khulai kya consignment pirambagi maralda Ukraine gi national taruk NIA na fakhiba du Russia na India amadi Ukraine gi marakta pamdaba thawdo wathok sing thoknana ba singtep tharakpani haina Russia bu Ukraine lengakna maral sirakli Sosamagi matung ina NIA na Ukrainian taruk yauna America gi citizen ama terror conspiracy gi maralda NIA na phagat khiba adu Russia gi intelligence authority na pirakpa input amadi matung inna phagat pangam khibani haina phongdurakli haukiba sagol se numita Ukraine gi ambassador Alexander na Ministry of External Affairs ki bakok thongba official singauna duna Ukraine gi national miyoi taruk pu NIA na terror conspiracy gi maralda NIA na fazin khiba du aranba thawong amani hyriba miyoi sing adu India da illegal oiba thabak thawram amada chathakhiba leite NIA na
यूक्रेनियन तरुक फाजिन खिबगी थोंग असी रसियाना लेबाग असिगी मरक्ता उंखदनबा थोकनबा चथरकपा खुजिन थौरांग अमनी रसियाना चथरकपा टेरर कया ngasi su Ukraine lebakna numit khudingi mayoknari haina makhatana phongdokhi hairi India gi security da achobo wahang ama oiriba Matthew Kanano NIA na terror conspiracy gi maral da paraba foreigner taret ki manung da ama oiriba US ki national Matthew Bendai ki Kanano haibasi India gi national security bu nainari ba miyam gi mafam da achobo wahang kaya hangna ba hongna rakle America gi citizen oiriba Matthew Bendai ki asi masana masabu malem gi tongan ba conflict area sing da chatuna documentary film number miyoi amani haizarabasu haukiba matamda militant amadi militia singa mahakka lainaramba marigi matangda hangba yaba wahang kaya thoklakle News agency indian.com gi matung inna Matthew Bendai ki awang nongpo amadi Myanmar da leiba khulai paiba ethnic armed group sing bu military training pirambagi maralda NIA na fagat khibani masida natana mahakna Indo Myanmar ngangkhoi paring da koina chatuna khulai paina lan horiba ethnic armed group sing da joint tauna basu miyoi kya unaduna honarami hairi masigi mathakta investigating agency singi makaidigi Matthew Bendai kina masing yamlaba drone kya tailor group sing the supply tawrambagi thabak chatharami mahakna tawramliba unlawful activities sing asibu kupna yengsinaba unlawful activity prevention act ki makhada makhata na thijinabagi thabak chathari haina tongan ba news agency sing su report tawnarakli amaramda Matthew Bendai ki gi loirabagi maikai Mumbai kota mahakpu Angi wangmada NIA na fabani haina habeas corpus file tawrakre mahaki maikaida lebliba amaromda Matthew Bendai ki gi lawyer gi maikaida gi Mumbai kota mahakpu angi wangmada NIA na fabani haina habeas corpus file tawrakre mahaki maikaida lebliba lawyer gi maikaida gisu Matthew Bendai ki gi mathakta case amata panba leite adubu investigation chathabagi mingda mahakpu phu chaina ot naibagi thong chathare haina su Mumbai kota file tawrakhiba